Manipur Police ki samga kuntra mathirak suba rising day pangthokre transfer posting amadi thabak Loubada Lupa Amata sel saki belaite sasu saroi lenga ki thabak Loubada miyamna law inkol jolaga thabak ki damakta sel pina bo honagano lamda masdagi corruption maru fangna muthatlasi haina chief minister nongthomba Biren fongdokre ahanba Manipur rifle ground da pangthokiba rising day aduda IPS Rahul Guptana parade commander oiduna tongan ba contingent tara tarukna chief minister da salute toke ngasi pangthokiba rising day aduga mari lenana state asigi best battalion best police station amadi best police officer gi manasu lanthoke jahi asigi oina anisuba Manipur rifle battalion na best battalion mapanchuba Indian reserve women battalion na second best aduga taruksuba Manipur rifle ina third best battalion gi mana fangke Bisnupur district ki Bisnupur police station na jahi asigi khwaidi ki phaba police station taki loinana Ukhrol district ki Litan police station na anisuba amadi Imphal West ki Lamphel police station na ahumsuba mana fangke jahi asigi oina khwaidi ki phaba police officer Sanapati women police ki women sub inspector Shara X na fangke state asigi minister MLA civil ki makok thongba official amadi police ki senior officer kayana saruk nyaduna pangthoki ba thoram madu ki matangda wangangladuna je minister na Center ne state asigi police thajabagi chang hengalakli khudamoina border gi mafamda Manipur police laibagi ayaba piramdaba do border gi mafam singda police station hangduna aikoi boundary ngakpagi ayaba pirakpa shine mamangai matamda lairamba Manipur police ki saktam ngasidi ahung balakle miyamna phaba mari thamba ngamle thaksi khasi thogalonda yenglabasu Manipur police freedom ningai oirakle soikre haiba yadaba sinfam masida thabak tawriba khudingmak hojikti active oirakle physically fit oiba ngamle state asidagi mayai kaba sinjak maru fangna muthanana bahonabada Manipur police na lawriba thodang thagatningai ni makhoi yaudana laigak na sangsiliba khongthang maipakpa ngamloi adubo karigumba matamda drug amadi aina yadaba thabak thoram singda Manipur police tenarakpa yaurokpa laibak chibani yauhandana bahonase Laibag asigi atopa state asigi purakpa drug fare haibasi yamna laibak thibani police na yaraga state asidagi thadokpra hainarakpa yai maram maduna asigumba thodok makhata na thokdana na mahonase loinana state asigi puari nainaruba matamda sagol na laukiba thodang mipum khudingna khanglaba ngaktani sagol singbu yokhatpa amadi puari gi saktam ngakpa oina sagol lanmi lingkhatnaba khanaba leire athubada lingkhatlagane Paliba lengak asing lakudagi matam kuina MR singna thengnaramba khudong sadaba sing kokhanba ngamle BDF kisu yaipa thodang kaya paikhatle state asigi loan sing amana amagi loan hainanabagi damak battalion singda chayon amagi manungda loan singi oina training class tawhanabagi matam lakle amaromda transfer posting amadi thabak Loubada sel Amata sadri makhata na susaroi lenga ki thabak kaunba singda miyamna sel piduna thabak khalanbagi haiba wakhalladu thado o thabak ama hek tawbaga law inkhol yon thoktuna MLA minister singda sel pinana bahonagano MLA ga khangnaba minister ga khangnaba thibada koiren masa paina bagi thabak thadoklase state asli corruption maru fangna muthatlasi haike ngasigi thoramadu ka mari lenana chief minister na Manipur police ki chamna kunthra ga mathoi rising anniversary publication gi souvenir amasu fongke drug machet ma mapana chalan gumjeu machet ma pan chalan gumjeu ai koi thingse ngamne he koi gi police gi caliber khange phaning manu mi underground phaba ngame phaning manu mi drug phaba ngame tongning manu mi tawbu ngame na koi gi ai caliber ai khange Manipur police mu capability cyber crime se kana no je cyber crime ka to kar ngangam mame amam ngam gre social media da khodak ne sigi ni pa se masi henmal len aduna cyber crime aduki matik mapangal kalle husi fajana function tawre aduna last ta ina mayam da na koi mayam ni mapandagi ngasi bharat ki sobu nation jama border areas like koina peacefully hingbang ami bane Big river state si young river yam the complex river state si da harmoniously hingbang ami base police personnel na koi mayam yo pandagi ni aduna matam punumakta na da yek da haksang phana nungai ne leibo ibio aduga ai khoi ngasai na haijabado kadiguma makkhala matagi illegal loiba pot koi involve to gumsi mina ikai police woiraga uniform machine moina mod pani gaina nganga ko matam dai koi da ikai ba yaw